Meeting tabi na papuno po GORBACHOV na han magtada taram na okchari. Ngasi di ano no majing ama lak pagaloy na mayam na hangbirak pawang sing amadi ibirak pa comment sing oiba video adu pudun lakchari. Meeting tabi na papuno po han magtada taram na okchari. Ngasi gi video si matang sida hokjarage. Ngasi gi ahan badalo khachari ba comment asidi I am unlucky hariba brother asina tobirak pani. Dada matam kuina sina rasu hang toina chataba phone se kaile. Masi gi matang da ain hygienic badi adom na karigumba phone ama leina bagi damakta yengbirambo oragadi yaribam khai flagship phone gumba matam adugi khwaidagi phaba phone sing manungda processor sing yamna phaba phone ama khallaga leibiba taragadi hariba phone adu yamdrabada chahi ahum maridi yamna laina heng chatana amadi yamna fajana sinaba yagani tabudabu hariba phone adugi ram amadi magi rom na chingba sing asi achouba yaribam khai 8GB gumba 6GB gumba ram na chingba phone leibiu haiduna ai site gi recommend tawjari adom po comment tobirakpa amadi ngasi video asibu miyeng tabig dumagta haningali tana thagachaba phongdokchari mathangda comment tobiriba asidi umabati leimana tobirakpani OnePlus 9RC waterproof oibra amukta haibirao hoi aigi site gi phone asi aina hands on toroga sinaraga yengba makti natabanina adubu company na claim toriba IP68 ki rating piriba asina takpadi haiba phone asi waterproof oi haibani adomna haiba phone asi leina bagi damakta yengbirambo oiragadi masi yamna mafaba flagship phone sing manungda amadi haiba phone asi sungsoi soidana waterproof oigani adomna haiba phone asi leibibada thoinamak kaidaba phone amani haina aigi site gi recommend tawjari adombusu video asibu yengbiba amadi comment tawbibi damakta hainali jana thagachaba phongdokchari mathangda comment tawbireba sidi kabiri XM na tawbirakpani bro RAM expand tawba yaba phone kharagi ming khangjaninge adomna hangbiriba wahang asi hojiki matam gadi yamna mak chanaba wahang amani hojiki matam da phone singda expanded memory oiba habidi virtual RAM expand tawba yaba aduma phone kaya RAM launch tawkhre haidiba phone sing adugi manungda Redmi Prime Realme 8s IQoo Z3 amadi Oppo F19 Realme 8 Pro na chingba haiba phone sing asigi RAM asi virtual RAM asi expand to yai haiduna claim tawri adubu haiba RAM sing asi thoidokna adongi day to day life natragana sinariba taxes sing dak thoina mak hena kanaba phangwai haiba asi company na marketing ge make ma oina asum hapsan bani haina lojai aduna karigumba adomna phone ama leina bagi damakta yengdiba oiragadi expanded RAM gi muhutta adudagi hena chawba normal RAM yawba adumba phone sing leibibana hena thoina phagani adombusu ngasi video asibu yengbiba amadi comment tawbibi damakta haingali tan thagachaba phongdokchari mathangda comment tawbiriba sidi lanthoi moirang themna tawbirakpani Realme Narzo 30 5G phone si phabra bro hoi hairiba phone asi lupa 35 gi range ta leiba yamna mo phaba phone singi manungda amadi hairiba phone asi da yauriba processor amadi 5G support toba processor asi matam ga yamna mak chunaba adugumba phone ama oi adomna hairiba phone asi leina bagi damakta yengbiramba oiragadi hojik saliba matam asi yamna mak phaba leiba yaba matam amani haina lojai maramdi hojik asi Amazon amasung Flipkart ta Diwali gi sale na chingba chaliba maramna adomna bank offer ga loinena hairiba phone asi yamna ahoma mamanda lupa 35 gi makhada sunsoi soidana uba phangbigani hairiba phone asi bu leina bagi damakta yengbiramba oiragadi hairiba phone asi egi site gi yamna recommend tawduba phone amani adombasu video asibu yengbiba amadi comment tawbibi damakta haingali tan thagachaba phongdokchari mathangda comment tawbireba sidi e withdrawna tawbirakpani bro kainomta hangjage OnePlus Nord Ce se bro 5G band amatang yawi N78 ado 5G phone oina future use tawba yagadra aigi site gi haiba phone asi recommend tawjaning de maramdi haiba 5G gi band asi makarigumba India da 5G na rakpa matamda support tawdragadi haiba phone asi adomna leiruba taraga su 5G sinaba yadaba phone ama oiduna tokani maram aduna adomna phone ama leina bida makta yengbiba 5G support tawba phone ama yengbiba taragadi yamdrabda 6 band na tragana 8 band hojiki matamda 12 band fawba support tawba 5G gi phone kaya launch tawkrabani haiba phone sing adu oina yengbibana hena adom bida makta kudong sagani haina thamjage adombusu video asibu yengbiba amadi comment tawbibi damakta haina leitana thagachaba phongdokchari mathangda comment tawbireba sidi kharibam lemba mitain tawbirapni bro Redmi 9 power processing gi video amta sembirao magna haibireba si Redmi 9 power gi matang ni video sembira haiba mali haiba adomna haibiriba Redmi 9 power gi video sisu matang saba matam amada adom gi video sisu sunsoi soidana hapcharake matum adu haubadangdi warbasu wana ngai view adom busu video asibu yengbiba amadi comment tawbibi damakta aingai lejan thagachaba phongdokchari mathangda comment tawbireba sidi Stephen PH na tawbirakpani bro iPhone camera gi matangda video amta sembirao hoi adomna haibiriba iPhone camera gi matangda su video semnaba honajarake
ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ iPhone ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ iPhone ꯆꯤꯡꯕꯁꯤꯡꯗ ꯌꯥꯎꯔꯤꯕ 12 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯐꯣꯟꯗꯒꯤ ꯅꯝꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ Android phone da yauriba 108 megapixel gi camera fauna compare to matamda adum yaba adugumaba phone gi output oiba maramna iPhone gi camera asi yamna fai haiduna lawje haiba phone asigi matangda iPhone sigi matangda camera gi matangda su sung soi soidana video semna ba hona jarake adom busu matam khradang war busu wana ngai bidam gi namakta haijari video asibu yengbiba amadi comment tawbi namakta adom suai ngai leitana thagachaba pongduk chari mathangda comment tawbirei basidi Pritamjit Laisman tawbirakpani Bro 3D curve oiba ahongba afaba phone amata recommend tawbiro hoi hojiki matamda 3D curve oiba phone sing asi aduki matik yamna launch tawkhre hairiba phone sing asi yamna maksu stylish oiba phone sing ngaktani 3D curve oiba phone khradang maming panjarabada Vivo X70 Pro Oppo Reno 65G Pro na chingba ano phone kaya launch tawkhre Vivo X70 Samsung Galaxy S20 na chingba adugba hairiba phone sing asi yamna mak phaba flagship phone sing ngaktani adomna mamal su khara hongba afaba phone ama recommend honingba taragadi adom gidamakta Oppo Reno 6 Pro 5G asi laiba yaba phone amani haina adom gidamakta recommend tawjari adom busu video asibu yengbiba amadi comment tawbibi gidamakta ainga leitan thagachaba phongdokjari mathangda lakhachariba comment sing asidi SJM Luang Tony Hijam Banta Thiamna haiba makoi sing asina tawbirakpani nice bro like hana tawrase amadi thumbs up na singba tawbirai haiba video sing asibu yengbiriba amadi comment tawbiriba khaipuna makusu hainingai leitana ai maikedi ki thagachaba phongdokchari ngasigi oinadi mayamna hangbirakpa wahangsing amadi ibirakpa comment sing koiba video adu matang asida loisinjari karigumba adomna phone sing matangda natragana technology ga mari leinaba khangba wahangsing leiragadi ngasigi video gi comment section da sungsoi soidana ibiramo amadi haiba wahangsing adugi pakhum adu mathangi video amada pudun lakchage adomna channel asibu subscribe tawjiba orgadi channel asibu subscribe tawsinbiramu tungdasu anoba amadi nungairaba video kya yengbinabagi damakta anoba polam kya gi unboxing amadi review na chingba video sing yengbinabagi damakta channel asibu subscribe tawba amadi notification bell dana biba kaubiganu ngasigi oinadi video asi matang asida loisinjari tungda anoba video amada amuk thengnarasi matam adu fawgi damaktadi mayam punamaktagi kainabagi athang nijari